Tagina no Mikrani Mangaita Tamakai Tami Mamang the Subisepi Tongan Lusing Basing Mayama Lacre, Macoina so IDB Singunari, RSS Lusing Basina so IDB Singi Awaban, Mokogi Pain, the Makogi Wakat Mayama Tari, Taraga Dumakanki. Solution dia uji makiri dom lak padi laite no mai di kamna de haiba kaktani kalum ani si chana badi yadri sumaina la aga idv sing se unaraga dom hankiba solution di warusin di lakwi mong di udabat tamo kayen thame khogi manipur lai se khogi khoina di yamna khoi chawthok chaba kana gum khran de ko double engine government ni ka hare kan khogi Manipur se ngasi hojiki Manipur da present rule gi chajik tha tara mu surawane ba Manipur da pyar thamai se ko hojiki honorable governor se ngasi Jammu Kashmir da leramba yamna experience leiba IS officer ne ba IS officer ne mana Jammu Kashmir da governor oi matam da se ko Jammu Kashmir se macet tana thugairam ba apabadi malakanda khuraki ina lai sa ba kai do apabadi malakanda ko gi Ladakh Kaiduni Marathon Tamoga Osusi or Manipur governor say the Hana Home Secretary or Mani Jammu and Kashmir, the Sudum governor Manipur governor Jammu Kashmir to Garam UT the on the mistake autonomous state on a legitimate Ladakh to Garamiba, Kaidomiba, Jammu Kashmir, Macheta, Mr. Maimatum than ever. Although Home Minister Amishagi Kuchabini Masiko, although Manipur Lakuchi. Aku development the kaya the prajagi pendra kaya se mana ngamna posted the season na to weba Shanghai festival ma haji kaya development lagi ke thatara sugadore February mapan lagi haji February do hayang jita ngaire ada sain to ngasi Manipur da lagi basing ase mapan lagi lakwa singsina koi loilam India gi colonization gi koi British na sang na palamba minai ne thang oram basing sina Manipur gi ningtam na leramba Ipai pu hakta tegi mikha porba hitaba Manipur no makoi na ngasi sanariba koigi politics se masi yamna ningba kai ningai de bai koina masi koigi miyamgi mahut siliba lusingba singa sina masana masage gyan koigi makoi masen yangthina bai mahutta Manipur se makoi phammunna bada lagi MLA amaga koi chief minister gi lamjen tana bada Manipur se kangkhong cha helle aduga ngasi Delhi dagi mapan dagi mina ina na koi amaga yana drum nina British na India lokshin badana koi kano da British ki perata to badana koi Manipur se makoi na tawnim da to ba makoi na ohenim no mong do oiba ngasi di makoi na koi je interpian to na ngasi like khata le ha Manipur se ko thaina dagi ipai pu haktak dagi ningtam na lejaram badugum Manipur se India dagi koi na election hali Southeast Asia da maning makhat tamna awang wa thak te leiramba dugumba chinglei bak macha ni ngasi di India da tilubadagi Manipur se laikha ta bai do re laikha ta bagi mahutta aikhoi masen lingjen manata bagi ngasi amaga yen chine bagi marak sida khoigi North East da khwaidagi saukhat pada chahi 15 kul lamagi decade ka khoigi decade ani humche Manipur na ngasi Chowkhat pagi maning koi lamjen tana bada maning handuna leire tahi trauma kundi changi gane Manipur gi ngasi irang marak sida koi gi ngasi development ke ama porpangam khidre ha irang toi irang conflict mayam sina ngasi ngarang da stehut phangiba Mizoram chingleiba yam chowkhat kre tourism da Meghalaya Mizoram adagi Sikkim Assam ka se Nagaland ka se koi Manipur na hajik Manipur da leram tourism infrastructure kaya ma kogi G20 daga pastoramba Loktak da kogi adagi Manipur gi akoi bde leriba singsang pareng asida highway sing asida tourism gi industry kaya linkhana batoramba do ngasi di lupa crores chani sahum gi Nagaland gi Joko Valley da Nagaland do na satre ha sain to na ngasi yang china bagi kanglup ki irang asina Manipur da lusingba haitaba haga drangasi MLA miyamgi lusingba singe makoi amaga yana da budagi Manipur se laikha ta ba haido ore aduga laikha ta bagi mathakta development da su sahi trawa kunji gi chakhat khongthang do maning handuna satche ba ngasi yam laibak thiba tanja haido koi Manipur se kang khong chai ba adugumba khuraki ina lai sa ba lai khusang bigi
ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯁꯥꯕ ꯃꯈꯨꯠꯇꯣ ꯑꯆꯧꯕ ꯊꯥꯡꯁꯥꯡ ꯑꯃꯅ ꯀꯛꯊꯠꯈ꯭ꯔꯤ ꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯅ ꯊꯝꯖꯒꯦ